पाउजेदी यम्फुक ओइबा मरुइबा पाउ खराब दे तौजरी नौना मियोइ चामा कुनिपन COVID-19 पॉजिटिव ओइरे अमना लैखिद्रे ngasi chi मियोइ चाम मरफु मथोइ डिस्चार्ज तौख्रे चाली बपुंग कुनमरी असिदा मणिपुर मियोइ चामा कुनिपन औना COVID-19 पॉजिटिव ओइरे मियोइ अमना लैखिद्रे ngasi chi मियोइ चाम मरफु निथोइना लाइचत अस्तिकी फदुना डिस्चार्ज तौख्रे आइरे हेल्थ डिपार्टमेंट की एडिशनल डायरेक्टर सु ओइरिबा डिपार्टमेंट असि के वांगलोइ डॉक्टर खोइरोम सासी कुमार मंगागना थादोरकपा शेरोल अमना हाय ngasi dong positive oikhiba mioi chama kunipan asigi manungda tara tarukti Central Armed Police Force tagine apunba positive asigi manungda mioi chama tara ni thoi amadi tribal history leitaba mioi ngaktani aire naudo positive oiraklaba sing asi tharaga state asida COVID-19 ki apunba confirm case lising tara mathoi chama tara mathoi Sukhre housing phaboda lachat asida ki phagiba mi ki masing lising ni panchatruk ni phumathoi Sukhre housing active case da lising ani samri sopna ani leire ngasi Leikhidre mioi ama asi tharaga lachat asina Leikhidre mi ki masing na homphoni pan Sukhre ngasi Leikhidre mioi asi masagi sahi yangkai rom sura banupani amadi mahak thoban district tagini aire housing phabada lachat asida ki phagi bi sang chada humtra tare dasmik tare taruk oire mahiroi aman school ki table chawkri thugaira ka mingchan bada chel hena lore phubire haina maral sirak le pisi Leibak thibani principal Hairok Higher Secondary School the class 12 tamgada pamahiroi amana school asiki table chawkri thugaira ming chanbada school na lupa yangkai hena lawi aina media da maral sirak pada natana mahapu oja sing phubire aina oja sing matakta maral sirak ba asi ta sing Leibak thibane school na madi oja sing na karigumba aranba amata tawkhiba leite aina Hairok Higher Secondary School ge principal L Jila na ngasi school asi da pangthokpa pawgi mifam amada phongdokre magna haiki okiba September gi chachat kunipan ge upung 13 rom tabada mahiroi adu school ki principal ki office ta saglak magi class 12 ki mingchan badalupa yangkai henjana lobikre ahen basel adu handok piu aina wakal lakhe maduda principal ki meke de ki lupa yangkai adu admission form ki mamal ne hena sel hena loban natte aina mahiroi adu da wakal tan badiki sel heli haibadu yasinakhe madu ki matung mahiroi adu na library de ki lokhiba larikan handok lamlaga class 12 ki larik khara lawjaki ge arakpadagi mana pamleba larik sing adu ge maming iraga thamlambo khandok pige aina principal ama oina advice peke maduda mahiroi aduna larik maming sing iba aitabadage principal masana oja ahung kauraga magi larik sing adu pipi khena ba Khanghnkhre oja amana sung hek lerga pirage aina khanghalle mana makata na hai tanja adu da principal masana mahiroi adu da mapanda ngairo office ki se sangi tabak suga da yamna leire haina ningthina araga mahiroi adu thadokhe mahiroi adu thokraba matung ikan kanatana potchai Thugai ki makhol tarakhe senthor tuni yeglubada mahiroi aduna school ki computer ani thugairam ba amade chawkri su thutek lamba thengnakhe khudakta police tak pagalwina na mahiroi adu ki jungi ahlaman kauduna punna thokri ba thodok adu ki matang da wari sanakhe maduda jungi ahlaman singna mahiroi adu masagi wakhal aina leiba amani soiki basing akpina ba hajabadagi police na su case lokutkide school ki maike de ki su punamak ngakpituna leiribane mathangi nomita mahiroi aduna MSF thobal gi thomi singda Thawdok adugi matangda wakat padigi school ki oja khara principal masamak yauda MSF ki office da satlaga asengbadu taklaba matung punna wakhal tamina duna tension khrabane MSF na kawbudu oja sing chatrabasu yabani adubo mahiroi adu isa gumbani mahaki wafam aduna punamag serana na chatki batare khanduna asengba adu khangan ba chatpane madugi onna taina badam mahiroi aduna media da natta taba oidabo wafam ge agentuna mabu school na victimize tawi bagi mawngda Leibak miamda lan on masi Leibak thibane aike JNIMS ki Gynae ki doctor ama staff nurse tared Swepper ama COVID-19 positive oire Jawaharlal Nehru Institute of Medical Sciences JNIMS hospital asigi director oiriba Professor T.S. Bhimo amade medical superintendent oiriba Professor T. Rajan Singhana asoba thongthang oduna COVID-19 lachat thengnana ba khonai ngai cherak asida hospital asigi Gynae ki doctor ama positive oire aduga antenatal ward ki staff ani amasung harang positive oire aire pausi asina phangba official oiba paugi matung innade haukiba September tang kun mapan gi nubidang pung 5 minute kun taba matamda hospital asida sathagi ba COVID-19 test tawbada staff nurse mapan sweeper amasu COVID-19 positive oire aire positive oire ba doctor amadi nursing asi khudaktagi hospital asigi COVID ward 2 da thamduna ana lahing bagi thabak chataba Youkhre makata ba oina Gynae septic ward sing basingi akoibada sanitization tawbagi thabak mapung phana chathakre aire ataupa pau amadana salai holdings private limited da sel thamingjen gi phasingda limited asina namthak tawbire sarkar amasung miyamna mateng pangbiu hairakle Imphal West ki manung channa tera da head office oina leiriba salai holdings private limited na salai de sel thamjeriba investor lising kontra henbada asoba namthak ama tawbire Manipur sarkar ki mari lenabo authority ki mideng jabiu aina masing jamlaba investor kiana ngasi pausi asigi office da lagtuna wakatlare
Investor sing na phongthokpagi matung inadi salai investor sing na thamkiba pithoktana leba senpham sing adu ngasi October tang amadagi chada amagi senpham piba auragani aina thajaba pikhe masigi matung investor sing gi passbook adu nauna renew tawnabagi damakta lupa chani gi senpham anda khongkatuna passbook renew tawbagi dabak chathake renew tawdaba investor sing gi passbook sing adu su makhatana chatnaba yanaba salai holding gi maikaidagi matam chana khanghnkhre aibagi wafam su phongtorki aire aduba ngasi popo October tang ama asida salai holding da sel thamjan ki ba investor singna passbook sing paiduna chada amagi senpam ahan bo ina pigani aibadu lobo chatpa matam dadi salai holding asi thonglon tuna leramkhe thonglon bagi maram kari gino hangba matam da anak pada leiba miyo sing khara thorak tuna salai holding staff khara yauna leikai adu ki miyo taramari dong Covid-19 positive oibadege office thong hangduna ran tawba yada begini aiduna pakhom pirakhe lockdown na maram Oiraga cancel tawkiba ticket ke sale sing airline sing na Hndoknaba asina Khanghnkhre Supreme Court AC ke judge ahum na saba bench amana airline sing da lockdown na maram Oiraga cancel tawkiba ticket sing ke sale Hndoknaba ni aina Khanghnkhre Pawasin ai airline sing na sahi sike me chachat kunmari bhaupagi oina mangjukna na kakhiba ticket ke senpham sing adu passenger sing da Hndoknaba ni madu natragana passenger sing da credit sale ki khudong chawa piraga chaning barut amada kumsa su lising ani kunmathoi ge March 13 bawda chatpa yahallu haina asina Khanghnkhre DGC egi maikai degi su ticket sing sale Hndoknaba sahi sike April 13 order thokduna Khanghnkhre bani order asi state tawduna lakpadagi prabasit legal sale amade air passenger association na petition ama yasida phal tawduna khanaraba matung court asina ngasi wail ama pikhibane amarom ngasi asina spiriba wail asi air asia amade Victor Airline na di janingdabagi wafam otle maragasida UPF na hanglakli Manipur Covid na siba masing Henggathallaga India Leingaktagi Senthang ena phangnaba honarabra Manipur Leingak asina Covid-19 na nabami gi masing Henggathallaga India Leingaktagi Senthang Henna phangnaba honarabra aina UPF na hanglakli United People's Front UPF ki serol amana ai atop Leibak dadi Covid-19 na siba masing gi sang ka Henna Hndokre adubo India dadi lachat asibo mapung phana laksin badi lairadana nongma gi Covid-19 na naba amadi siba masing angap ko phangna hengalaktuna malem gi Leibak sing gi marakta ani suba mapum kanduna leire Haujiki masak yengluragadi tha khara gi manungda malemda lachat asina khwaidigi hena sokan Leibak oigedore serol asina ai nongmada mioi lak amarom anaba masing henggatbada natana mioi lising ama hena sheli oirakliba Covid-19 gi masak asi Manipur da su adumak thokle Manipur gi mising jamjadabagi mising yambok oina udrabasu apunba mioi sing gi changdi yenglurubadi chang yamna wangle ngasi Manipur lengak na lachat asidagi ngakthoknaba kannaba amadi naribasi bol leyingtuna phakathanaba makhal makha kayagi thaudang sing lorakle masigi matung ina Covid-19 na narabasing gi layingpham kaya semle hana lairamba health facility natragana Covid treatment layingba yapa mafam kaya semkatuna honare matang asida thorakliba wafam din dong manobagi hengkalakliba anabasing asi laihakna bandi mari leinaba health department na karamba maungta laying chatharibagi loina na anabasing adubu phagatnaba chathariba thongsing asi kadai phawba chumlibagi aiba asine mamang da thokiba thodok kya da quarantine center sing ta lahin gadaba pigadaba chathagadaba thausin thawong sing niam chumna amade mapung phana chathabi dabadagi center da leiba inmet sing irang horakiba akai atoi thokhan kiba kaya Youkhre asigumla balenga ki asoiba asine mioi ama ani positive oiram gadabaduna mioi masik hena positive ohen kiba kaya jawramloi hainingai leite aire nakalamromda Rahul Gandhi amadi Priyanka Gandhi police na detain tawkhre Leibak asida Narendra Modi nttana Kana amattana Chatpagi Ayaba Leitrabra Rahul Gandhi Leibak asida Prime Minister Narendra Modi khak nttana Kana amattana ningtamna Chatpagi Ayaba Leitrabra aina Congress ki lusingba Rahul Gandhi na angkhre wahanga singasi Delhi dagi Uttar Pradesh phawba miyam ga loinana phamran bagi case ta Leikhidre amagi aksang police na ahingda poloi kiba adugi matungda imung manung unana balakpagi lambida police na lathi charge tawba amade inbada phongdokhibane magna hai police na phariba si kari maramgino makoina tongtun lakpa gari sing adu police na khambadagi khongna lakpane misam amana lambida khongna chatpada akaiba leibra haikhe lusingba asige khongchat asige mango ina na UP gi administration na ngasi ayuktagi miyam punba thingba amade barricade chinchin aduna border sing da corona virus genglaga khajan ki adum oinamak UP gi atharas ki thodok adubo janingda ba phongdoktuna Congress party amade Samajwadi party bo sokat pasina pakchana khongjang changchen ki police ki thawung asi Gandhi sing changhandana ba thawshenle haina Congress na maral chire hatharas ki nupi adu rape tawkhiba nate police Uttar Pradesh ke Hathras ki sahi taramapan rom surabi nupi masa ama Leikhidre rape tawkiba leite aina forensic science laboratory na report pirakle aire wafam asi phongdok loduna UP ki senior police amana hai nupi masa aduna Delhi ki hospital amada Leikhidre ki maram asi
खौरीदा असोकपा अमदि ट्राउमागनी ओइगनी फोरेंसिक न पिरकपा रिपोर्ट रेप तोकी आबेगी खुदम अमद फंगदे मियामना लाना इरांग सागटपिगनु हाइना फोंदोखी अरुबदा कंटेंट सिंग असिगी मरुइबा पाउ खरा असि पाउदम जरिबा मणिपुर लोकल न्यूज़ यूट्यूब चैनल अमदे फेसबुक पेज असिदगी येंगबिरिबु पुनमक पुथागचरी लोइनना चैनल असिना तोमदा कानरबदी सब्सक्राइब लाइक एंड शेयर तौबा काउबिगनु पुनमकपु अमुका हन्ना थागचरी।